अतोनबा मफमदा मणिपुर पुलिस ना कोविड-19 गा मरी लेना कर्फ्यू अमदी लॉकडाउन मनुंगदा नियम कायना गाड़ी थोरकपसिंग फागतपा लेप्ट्री ngasisu lampel police station gi miyeng makhada tera bazar da miyoi kaya police ki team amana phagat pangamki Manipur Legislative Assembly ki speaker Yumnam Khemchan gi lamjing makhada Singjamai Assembly constituency gi ward number 13 ki cooperator su oiriba Imphal Municipal Corporation gi mayor Lokeshwar Laisang Themga loinana Singjamai Oinam Thingel da laiba aikoi gi club ta janana ba potlam sing polling booth singi yenthokre hairi United Meitei Society of Assam Umshana COVID-19 ga mari lainana taret Superfast da ngasi Patharkandi Assam gi Rajbari amadi Bagador Khungangi awaba nanglaba imung singda Umsagi volunteer singna chana thaknaba potlam sing tengbang yen thokre ngase yupung taramathoi taba matamda Prime Minister Narendra Modi na Man ki Baat ki saruki laibak miyam da wangang gadori ngasi gi Prime Minister gi Man ki Baat ta hauzik malem pumba lanthengriba COVID-19 gi matangda wangang gadori PWD Department gi Project Director Yumnam Joy Kumar gi mityang makhada tangleibung semgatpa naharol TSN Oinam Municipal Council amadi atai club organization singna Oinam khul gi imung lisingani ga chamada chana naba potlam sing ngasi yen thokre